Online Manipur YouTube channel swing bir bamam pum nang pum ka na taram noksari han badem na maru iba pawam update thamsage Minister Amana restaurant da Changlakpada mafam adu da leiramba Meeoi Amaga Funarakpadagi Angakpa Oinakhre yamna tangna thokpa thodok Angakpa thodok ama oina hojik lengak paibada yauriba Minister Amaga mahaka khangnaba film actress Amaga restaurant amada unaba lakpada mafam adu da leiramba army ni singnaba nan Manipuri Amaga khatna chainabagi thodok thokpadagi Angakpa Oinakhre pawasina hairibadi ngarang midang pung nipan ga makhairom tabada hanagi Minister oiramlaba Mantri Pukrida leiba amagi yum manakta leiba restaurant amada hojik lenga kasi paibada yauriba Minister Amana mahaka khangnaba nupi ama puraka lakpa mafam aduda leiramba army ni singnaba aduga karigumba wahi khardagi ningai sangdanabadagi Funarakre hairi loinana Minister aduna khut thabagi thodok su thokre thodok asi Minister asiga nauna khangnaba machin tumkharaliba film star nupi amaga restaurant aduda mamanaba kharga hana famduna leiramki tungda Minister adu kona laglaba matungda fam aduda leiramniba army ni singnaba nan Manipuri aduga ningai sangdanarkpadagi phunabagi thodok adu thokibani nan Manipuri adugi IGR South Sensin ki thodok tokom the Impan West Police SP amadi OC Lakturi Ingsin ki hairi